Zomi Council Naga Kuki Yasanabiu Soikiba Punama Kautunaduna Amana Amabu Ngapibaga Loinana Naga Amadi Kuki Furuki Marakta Yasinaba Puraknaba Honabiu Haina Zomi Council Ki Information and Publicity Secretary Mary Josh Bungna Thadorok Paseron Amana Fungdorokli Seron Asina Hai Kumza Lising Aniga Kulhumdoigi Me Ahumdagi Manipurda Asobu Wato Ama Thorakibagi Chaira Asida Naga Amasung Kuki Furuki Marakta Umkanarakliba Asi Nungnangba Pokningaini Kanglup Anigi Marakta Fazadaba Wahai Wata Sizinabag Loinana Nongmui Fauba Sizinaduna Kuthoknabagi Thabak Yorokle Miyam Amadi State Ki Authority na Matik Saba Thorang Lokatuna Kanglup Anigi Marakta Yasinaba Puraknaba Honaba Mathau Tai Sahi Kayagi Mamangdagi Amatta Oibagi Wakhalonda Leminarakpagi Matung Ina Mari Lainaba Singna Athuba Matamda Wari Sanaduna Watho Asi Loisanbinaba Honabiu Watho Asina Sepmilonda Sauna Akaiba Thoanbaga Loinana Chaukhat Thorangda Sukhurok Thangale Kanglup Anigi Lusingba Singna Masin Manau Oibagi Wakhalonda Yumfam Oibaga Loinana Amana Amabu Ngakpibaga Loinana Ing Tapa Phibam Hanjilaknanaba Honafam Thoi Kuki Amasung Nagagi Marakta Khut Thoknabana Nakan Animakta Chauna Mangjaba Natana Makhal Amatagi Kanaba Purakte Athuba Matamda Mari Lainaba Singna Wari Sanaduna Yasinaba Puraknaba Honabiu Hairi Amaromda Tem Kasom Manakta Police ta Kapsilakre Urkhul District ki Manung Channa Sinai Kaithel amasung Mulamkhulgi mafam singda ngarang Kuki militant sing amasung Tangkhul volunteer singa nongmai kapnabada Misi Mina Thokraba matung pung khara leiraga district asimaki TM Kasom khul manakta lalobani chingnaba singna ngarang numidang Singai Police Station gi Team amada nongmai kapsilaktuna attack torokre hairi nongmai kapsilakpa aduda nongmai maru amana police ki gari amagi yet thangba maning thongda panduna glass kaiki aduga atopa maru amana yet thangba thongi makha thangba sarukta panki hairi adum oinama aso apandi yaukhidi hairi Amaromda asopa tangkul micham anigi fibam MLA na yengsinkhre Ngarang Sinai Kaithelda Kuki amasung Tangkul Khulai Paiba Singi Marakta Khut Thoknabadagi Soktuna Hojik Rims Hospital da Laikanaduna Lairiba Tangkul Naha Anigi Fibam Singai Assembly Constitution ki MLA Khasi Basungna Hakthengna yengsinkhre Rims Hospital da Laingduna Lairiba Mioi Ani Adudi Ramsang Kamangdong Sahi Kunthraga Mathoi Apopa Paul Kamangdong Amadi Urkhul District ki Hungpung Kazingphung Khuldagi ML Songsok Sahi Kunthra Apopa Laikhidraba MLA Surendra Kawi Asokpa Singi Fibam Yengsinba Lakiba MLA Kasim Basuna Hai Hojik Thokliba Irang Asi Laksinaba Hotnabada Awaba Ama Oire Loinana Khulai Faiba Masel Khut Thoknabada Misam Miyamda Aso Apan Nanghaliba Asi Makhatana Thoktanaba Hotnabiu Ngarangi Thokdokta Aso Apan Nanglaba Mioi Ani Asi Imphal Tamna Puraktuna Laying Sathagani Haibasi Thoidokna Wakhal Leirude Adubu Chief Minister amadi Lengaki official singna support ka loinana makoi anibu mafam asida layengna hotnabada chaungna mating pangbibagidamakta thagatpa phongdorokli haiki Amaromda community khudimangna hingsa thadoktuna santi oina leiminana hotnaminasi nemsa kipgen Urkhul district ki Litan police station na konba Mulam Kuki Khulda ngarang ayung naga group singni singnaba singna chathakiba attack ta Kuki ani laikidaba amasung khunja kaya sohan kibagi thogdo adu pangdaba amadi minungsi yaudaba thogdok singni haiduna thogdo adubu deputy chief minister Nemcha Kipgena condemn torokli loinana community khudimangna hingsa thadoktuna santi oina leiminanaba honasi hainasu appeal torokli thokiba violence conflict asi khudakta lepkodabani Balancing asina state asigi social family manghali haina deputy chief minister Nemcha Kipgena phongdorokli ngarang mulam khulgi thogdok thokraba matung chief minister asina thadorokba statement amada ngarang mulam kuki khulda chathakhiba attack sing aduna maram oiraga mioi ani sikiba khunja nupi angang kya aso apan nangan kiba amasung yum kai kya amang ata thon kiba thogdok sing adu yamna thamoi sokningai oiba thogdokni haituna thorokliba violence asina society asigi apunbagi saktam chauna kaihali hairi Mahaki statement aduna makhatana hai Kulai paijadaba samjaraba khunja singda atamnana chathakiba attack sing aduna santi amasung tangdu leitadabada yamna chauna akaiba piri makhatana community singna chatharakliba kehan khanganbagi thabak sing khudakta lepkadabani hairi Urkhul district ki mafam singda thokiba violence singi victim oiriba sing amasung imung manunggi awabada saruk yari hairaduna Thorakliba balancing asina maru oina samjaraba khunja nupi amasung angang singda hena awaba saitheng phangali maram asina community khudimakna hingsa thadoktuna santi oina leminana bahonarasi laman khumbagi wakhalon sing thadoksi haina miyamda deputy chief minister Nemcha Kipgena appeal torokli
Amaronda, Sina Kaitel area da combing operation Sathava Hokre, Ngarang Ayu Urkul district Litan police station ki manung chana, Sina Kaiten Amasung, Sirarang Kong Tangkul Naga Kulmayada, Naga Kulngakpa volunteer sing Amasung, Kuki Kulai Matikcha na Paiba Kuki militant sing Chingnava Singna, Nomai Kapnabagi Togdokta, Naga Kulngakpa volunteer Amasi Kibagaloinana, Mulam Kuki Kulda Kuki militant Singnava Ani Hatibagaloinana, Nakan animaki kunja kaya aso apan nangkiba thogdo asigi matung tarakpada ngasi Central Security Force ki ahenba personnel sing Sina Kaithen amasung mulam kuki kul mayada sangsinduna Kanglup anigi kulai paiba group sing fanabagi dama akanba operation sathava hokre hairi ngasi sathakiba combing operation aduda mifamifun amadi khusu kulaina singba phagatkhibagi paudi hojik phawgi oinadi fangdri makhatana combing operation pak sana sathagani hairi